Akashvani Imphal Nayani Devi na pau pajari ahanbada maruoiba pau Pradhan Mantri Narendra Modi na Navi Mumbai International Airport tha asigi nipanda sangaragani Kendragi Port Shipping amasung Waterways ki Mantri Sarbanand Sonowal na ngasi Visakhapatnam hitangpamda large gas carrier jahaz ama lamthagani Kuntra Suba Senior Women's National Football Championship for Rajmata Jijabhai Trophy gi final round match amada Manipurna Asambu Panjal Taruk Shinoda Maichiba Pikre amasung Junior Badminton Championship ngasidagi Guwahati da hauragani Kuntrani Thoi Suba Guru Kirtan Sebali Singani Kunmanga ngasi Imphal gi kwa kaitel ngana pituhung da laiba Gulapin at Sankirtan Academy da pangthok lagani Thauram asida Academy asigi artist singaloina na aiba Saratan Thiam amasung theater amasung cultural activist El Brajamohan Singh saruk yagani Thauram asigi saruk ama oina El Hirachandra Singh Award su mai paklaba artist sing da kusinagani Thauram asida Academy asigi artist singna Nat Sankirtan Mahayagya gi matangda lecture kam demonstration su utkani Chahi ama chumna chatharakba RK Maipak Sanagi Mapok Kumon Thoram ngasi Imphal gi CC Higher Secondary School da loisillagani RK Maipak Sana Memorial Trust amasung CC Higher Secondary School na punna sinba thoram aduda RK Maipak Sana na iramba lairik 8 grammar haiba maitai meki edition su phongani World Habitat Day gi thoram ngasi pangthokli kumsi jahi gi hiramna urban crisis response haibasini numit asina lakpada miyoiba khunai marakta sustainable inclusive amasung resilient oihnaba Manipur Sarkar gi achetpa pirep lei hairi lainaba yumning thina sengwatpa infrastructure pakat anba amasung eco friendly oiba sahar gi lam chakhwat anaba lamdam asibu asangbana pik thanba asoyangam thoktaba amasung tungi mirol gi damak yenglaga thabak paikan aba sarkar asina pandam thamli Imphal West ki mayai lambi gi phibam phajil laktabadagi lambi chatok chachin tawriba mioi singda khudong chadaba kaya mayuknare lambi da pothole chauna leibana lambi asida chathok chachin tawriba maru oina gari macha tahwa mioi singda accident thopa yabagi choba maram oire lambi chembi dabadagi pendabo phongdoktuna ngasi ayu pisum thongda nupi jing tholaktuna lambi thingbagi thabak chathakhi pisum kaiten family bai ima singsu lambi thingba aduda saruk yakhi upulna sagai sare accident thopam oire haibana jingba play card sing paiduna pisum thongkhong da leptuna lambi thingki tabiriba pawasi Akashvani Imphal dagini Pradhan Mantri Narendra Modi na Mumbai da handak nauna sakhiba Navi Mumbai International Airport tha asigi nipanda sangagani airport asi chahi asigi December thadagi mathau toba horagani hairi Wafam asi City and Industrial Development Corporation of Maharashtra Limited ki Vice Chairman amasung Managing Director Vijay Singhal na paumi singda phungdokhibani mahakna hai nauna sangaga tawriba airport asi Mumbai gi anisuba airport oiragani loinana hanagi mathau tawriba Chhatrapati Shivaji Maharaj International Airport tagi anoba airport asina saruk anirom chawba heli Bihar ki Mukhyamantri Nitish Kumar na Patna Metro Rail Service ki ahanba tangkak asi sangaragani ahanba tangkak asina Interstate Bus Terminal dagi Bhutnath Station phawa chengani Metro Service asi ayuki pung 9 dagi ahoraga numidangi pung 10 phawa mathau tawgani Passenger singi oina metro asi ahengdagi mathau tawba hauragani Station ani phawa chatpa passenger singina lupa 15 aduga station aroipa phawa tunggadaba passenger singina lupa 30 oigani Panbayai Metro Rail Project asi Pradhan Mantri Narendra Modi na English ngani 18 gi February da haudokhibani Kendragi Port Shipping amasung Waterways gi Mantri Sarbanand Sonowal na ngasi Visakhapatnam hitangphamda Shiwalik haina mingthonba large gas carrier VLGC jahaz ama lamthagani
ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯔꯖꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟꯗ ꯒ꯭ꯌꯥꯁ ꯂꯣꯖꯤꯁꯇꯤꯛꯅ ꯂꯧꯔꯤꯕ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯂꯝ ꯑꯁꯤꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯄꯒꯤ ꯆꯥꯎꯔꯕ ꯈꯨꯗꯝ ꯑꯣꯏꯔꯤ꯫ ꯃꯁꯤꯅ ꯏꯅꯔꯖꯤ ꯑꯃꯁꯨꯡ ꯁꯤꯞꯄꯤꯡ ꯁꯦꯛꯇꯔꯗ ꯑꯥꯠꯃꯅꯤꯔꯚꯔ ꯚꯥꯔꯠꯀꯤ ꯃꯪꯂꯥꯟꯗ ꯍꯦꯟꯅ ꯈꯣꯡꯖꯦꯜ ꯌꯥꯡꯍꯜꯂꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇ ꯁ꯭ꯔꯤ ꯁꯣꯅꯣꯋꯥꯜꯅ ꯕꯤꯁꯥꯈꯥꯄꯠꯅꯝ ꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡꯁꯨ ꯁꯪꯒꯥꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯟꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯀꯃꯔꯁ ꯑꯃꯁꯨꯡ ꯏꯟꯗꯁꯇ꯭ꯔꯤ ꯃꯟꯇ꯭ꯔꯤ ꯄꯤꯌꯨꯁ ꯒꯣꯌꯜ ꯉꯁꯤ ꯀꯇꯥꯔꯗ ꯆꯠꯀꯅꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯁ꯭ꯔꯤ ꯒꯣꯌꯜꯅ ꯚꯥꯔꯠ ꯑꯃꯁꯨꯡ ꯀꯇꯥꯔꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀ ꯐꯝ ꯃꯥꯟꯅꯕ ꯀꯇꯥꯔꯒꯤ ꯃꯟꯇ꯭ꯔꯤ ꯁꯦꯈ ꯐꯩꯖꯜ ꯕꯤꯟ ꯊꯥꯅꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ꯫ ꯀꯃꯔꯁ ꯑꯃꯁꯨꯡ ꯏꯟꯗꯁꯇ꯭ꯔꯤꯁ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏꯔꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒ ꯀꯇꯥꯔꯒ ꯂꯩꯅꯔꯤꯕ ꯂꯂꯣꯟ ꯏꯇꯤꯛ ꯑꯃꯁꯨꯡ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒꯅꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯟꯇ꯭ꯔꯥꯂꯌꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧ ꯄꯨꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯑꯊꯦꯟꯕ ꯏꯁꯤꯡꯗ ꯊꯧꯕ ꯉꯝꯕ ꯑꯦꯟꯇꯤ ꯁꯕꯃꯦꯔꯤꯟ ꯂꯥꯟꯒꯤ ꯖꯍꯥꯖ ꯑꯟꯗ꯭ꯔꯣꯠ ꯉꯁꯤ ꯕꯤꯁꯥꯈꯥꯄꯠꯅꯝꯗ ꯚꯥꯔꯠ ꯅꯦꯚꯤꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯀꯣꯜꯀꯇꯥꯗ ꯂꯩꯕ ꯒꯥꯔꯗꯦꯟ ꯔꯤꯆ ꯁꯤꯞ ꯕꯤꯜꯗꯔꯁ ꯑꯦꯟ ꯏꯟꯖꯤꯅꯤꯌꯔꯁ GRSEꯅ ꯁꯥꯕ ꯖꯍꯥꯖ ꯑꯁꯤ ꯆꯥꯗ 40ꯗꯤ ꯚꯥꯔꯠꯇ ꯁꯦꯝꯖꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯌꯥꯎꯔꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯥꯂꯌꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯑꯟꯗ꯭ꯔꯣꯠ ꯖꯍꯥꯖ ꯑꯁꯤꯅ ꯚꯥꯔꯠꯀꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜꯒꯤ ꯑꯊꯦꯟꯕ ꯁꯔꯨꯛꯁꯤꯡꯗ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯍꯦꯟꯅ ꯀꯟꯈꯠꯍꯜꯂꯒꯅꯤ꯫ ꯆꯍꯤ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯤꯍꯥꯔ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯅꯧꯕ ꯈꯣꯡꯊꯥꯡ 13 ꯂꯧꯈꯠꯂꯦ꯫ ꯄꯠꯅꯥ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯆꯤꯞ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯒ꯭ꯌꯥꯅꯦꯁ ꯀꯨꯃꯥꯔꯅ ꯍꯥꯏ ꯃꯤꯈꯜ ꯑꯁꯤꯗ ꯄꯣꯂꯤꯡ ꯕꯨꯊꯁꯤꯡꯗ ꯋꯦꯕꯀꯥꯁꯇꯤꯡ ꯇꯧꯕ, EVM ꯕꯦꯂꯣꯠꯇ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯀꯂꯔ ꯐꯣꯇꯣꯒ꯭ꯔꯥꯐ ꯌꯥꯎꯕ, ꯄꯣꯂꯤꯡ ꯕꯨꯊꯇ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯨꯁꯤꯟꯕ ꯌꯥꯕꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯌꯥꯎꯔꯤ꯫ ꯁꯠꯇꯤꯁꯒꯔꯒꯤ ꯅꯥꯔꯥꯌꯟꯄꯨꯔꯗ ꯂꯩꯕ RKM ꯑꯥꯁ꯭ꯔꯝ ꯒ꯭ꯔꯥꯎꯟꯗ ꯆꯠꯊꯔꯤꯕ 30ꯁꯨꯕ ꯁꯦꯅꯤꯌꯔ ꯋꯤꯃꯦꯟꯁ ꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯐꯣꯔ ꯔꯥꯖꯃꯥꯇꯥ ꯖꯤꯖꯥꯕꯥꯏ ꯇ꯭ꯔꯣꯐꯤꯒꯤ ꯒ꯭ꯔꯨꯞ ꯕꯤꯒꯤ ꯐꯥꯏꯅꯦꯜ ꯔꯥꯎꯟ ꯃꯦꯠꯆ ꯑꯃꯗ ꯃꯅꯤꯄꯨꯔꯅ ꯑꯁꯥꯝꯕꯨ ꯄꯥꯟꯖꯜ 6-0ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯃꯦꯠꯆꯀꯤ ꯑꯍꯥꯟꯕ ꯍꯥꯞꯇ ꯃꯅꯤꯄꯨꯔꯅ ꯄꯥꯟꯖꯜ 3 ꯆꯟꯗꯨꯅ ꯃꯥꯡꯖꯤꯜ ꯊꯥꯈꯤ꯫ ꯑꯅꯤꯁꯨꯕ ꯍꯥꯞꯇ ꯄꯥꯟꯖꯤꯜ 3 ꯑꯃꯒ ꯆꯟꯗꯨꯅ ꯃꯅꯤꯄꯨꯔꯅ 3-0ꯗ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ꯫ ꯐꯥꯏꯅꯦꯜ ꯔꯥꯎꯟ ꯑꯁꯤꯒꯤ ꯒ꯭ꯔꯨꯞ ꯕꯤꯗ ꯃꯅꯤꯄꯨꯔꯅ ꯃꯦꯠꯆ 2ꯗꯒꯤ ꯄꯣꯏꯟꯠ 3, ꯑꯁꯥꯝꯅ ꯃꯦꯠꯆ 3ꯗꯒꯤ ꯄꯣꯏꯟꯠ 3, ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯅ ꯃꯦꯠꯆ 3ꯗꯒꯤ ꯄꯣꯏꯟꯠ 3 ꯐꯪꯂꯤ꯫ ꯄꯟꯖꯥꯕ ꯑꯃꯁꯨꯡ ꯍꯔꯤꯌꯥꯅꯥꯗꯤ ꯃꯦꯠꯆ 2 ꯁꯥꯟꯅꯕꯗ ꯄꯣꯕꯗꯒꯤ ꯄꯣꯏꯟꯠ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ꯫ 18ꯁꯨꯕ ꯏꯗꯤꯁꯟꯒꯤ ꯐꯥꯏꯅꯦꯜꯗ ꯃꯅꯤꯄꯨꯔꯅ ꯑꯣꯔꯤꯁꯥꯕꯨ ꯄꯥꯟꯖꯜ 1-0ꯗ ꯊꯣꯏꯗꯨꯅ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯦꯠꯆ ꯑꯃꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯗ ꯒ꯭ꯔꯥꯎꯟ ꯑꯁꯤꯃꯛꯇꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯍꯔꯤꯌꯥꯅꯥ ꯁꯥꯟꯅꯔꯒꯅꯤ꯫ ꯖꯨꯅꯤꯌꯔ ꯕꯦꯗꯃꯤꯟꯇꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯉꯁꯤꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯍꯧꯔꯒꯅꯤ꯫ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤ ꯆꯍꯤ 18ꯀꯤ ꯃꯇꯨꯡ ꯚꯥꯔꯠꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯊꯥ ꯑꯁꯤꯒꯤ 18 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯇꯤꯝ 33 ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯉꯁꯤ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯇ ꯚꯥꯔꯠꯀ ꯅꯦꯄꯥꯜꯒ ꯁꯥꯟꯅꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯌꯦꯡ ꯚꯥꯔꯠꯀ ꯁ꯭ꯔꯤꯂꯪꯀꯥꯒ ꯊꯦꯡꯅꯒꯅꯤ ꯑꯗꯨꯒ ꯊꯥ ꯑꯁꯤꯒꯤ 9ꯗꯅ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁꯀ ꯁꯥꯟꯅꯒꯅꯤ꯫ ꯄꯟꯕ ꯌꯥꯏ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤꯡꯗ ꯏꯟꯗꯤꯚꯤꯖꯨꯑꯦꯜ ꯀꯦꯇꯦꯒꯣꯔꯤꯗ ꯚꯥꯔꯠꯅ ꯇꯀꯃꯥꯟ 11 ꯂꯧꯕ ꯉꯝꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯗꯣꯜ ꯃꯥꯎꯟꯠ ꯏꯚꯔꯦꯁꯠꯀꯤ ꯇꯤꯕꯦꯠꯂꯣꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯑꯀꯟꯕ ꯎꯟ ꯄꯨꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 1,000 ꯍꯦꯟꯕ ꯀꯦꯝꯞ ꯁꯥꯏꯠꯁꯤꯡꯗ ꯄꯟꯗꯨꯅ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 350 ꯀꯟꯗꯨꯅ ꯃꯅꯥꯛ ꯅꯛꯄ ꯀꯨꯗꯥꯡ ꯁꯍꯔꯗ ꯄꯨꯊꯣꯔꯛꯄ ꯍꯧꯈ꯭ꯔꯦ꯫ ꯖꯩꯄꯨꯔꯗ ꯂꯩꯕ ꯁꯋꯥꯏ ꯃꯥꯟꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯒꯤ ICU ꯇ꯭ꯔꯣꯃꯥ ꯁꯦꯟꯇꯔꯗ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 3 ꯁꯤꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ 2nd ꯐ꯭ꯂꯣꯔꯗ ꯂꯩꯕ ICU ꯇ꯭ꯔꯣꯃꯥ ꯁꯦꯟꯇꯔꯗ ꯈꯪꯍꯧꯗꯅ ꯁꯣꯔꯠ ꯁꯔꯀꯤꯠ ꯊꯣꯛꯇꯨꯅ ꯍꯨ ꯆꯦꯟꯕ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯄꯤꯒꯤ ODI ꯋꯥꯔꯜꯗ ꯀꯞ ꯃꯦꯠꯆ ꯑꯃꯗ ꯉꯔꯥꯡ ꯚꯥꯔꯠꯅ ꯄꯥꯀꯤꯁꯇꯥꯟꯕꯨ ꯔꯟ 34ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯁ꯭ꯔꯤꯂꯪꯀꯥꯒꯤ ꯀꯣꯂꯝꯕꯣꯗ ꯂꯩꯕ ꯄ꯭ꯔꯦꯃꯥꯗꯥꯁꯥꯁꯇ꯭ꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯁꯥꯟꯅꯈꯤꯕ ꯃꯦꯠꯆ ꯑꯗꯨꯗ ꯍꯥꯟꯅ ꯕꯦꯇꯤꯡ ꯇꯧꯈꯤꯕ ꯚꯥꯔꯠꯅ ꯑꯄꯤꯕ ꯑꯣꯚꯔ 50ꯗ ꯋꯤꯀꯦꯠ 10 ꯇꯨꯔꯒ ꯔꯟ 298 ꯂꯧꯈꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗ ꯄꯥꯀꯤꯁꯇꯥꯟꯅ ꯑꯣꯚꯔ 94ꯗ ꯋꯤꯀꯦꯠ ꯄꯨꯝꯅꯃꯛ ꯇꯨꯔꯒ ꯔꯟ 157 ꯂꯧꯈꯤ꯫ ꯑꯔꯣꯏꯕꯗ ꯑꯔꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯨꯝꯕꯥꯏꯗ ꯍꯟꯗꯛ ꯅꯧꯅ ꯁꯥꯈꯤꯕ ꯅꯕꯤ ꯃꯨꯝꯕꯥꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯊꯥ ꯑꯁꯤꯒꯤ 9ꯗ ꯁꯪꯒꯥꯔꯒꯅꯤ꯫
केंद्र की पोर्ट शिपिंग अमसुंग वाटरवेज की मंत्री सर्बानंद सोनोवाल नंगसी विशाखापट्टनम हितांगपमदा लार्ज गैस कैरियर जहाज अमा लमथागनी कुंठा सुबह सीनियर वुमेन्स नेशनल फुटबॉल चैंपियनशिप फॉर राजमाता जिजाबाई ट्रॉफी की फाइनल राउंड मैच अमदा मणिपुरना असमबु पांजल 3-0 माइथोइब पीखरे अमसुंग जूनियर बैडमिंटन चैंपियनशिप असिदगी गुवाहाटीदा हौरगनी पाउ लुइजरे।